ꯖꯪꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 3ꯗ ꯐꯝꯒꯗꯧꯔꯤꯕ ꯃꯤꯐꯝꯁꯦ ꯃꯤꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯦꯅꯤ ꯄꯔꯁꯟ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯋꯥꯔꯧ ꯄꯨꯔꯧꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯣꯏ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯈꯣꯏꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗꯒꯤ ꯇꯤꯡꯊꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯑꯒ ꯄꯤꯟ ꯄꯣꯏꯟ ꯇꯧꯔꯒ ꯋꯥ ꯉꯥꯡꯕ ꯉꯝꯒꯗꯧꯕ ꯑꯃꯗꯤ ꯑꯦꯁ ꯂꯤꯗꯔꯁꯤꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯀꯥꯏꯍꯜꯂꯛꯄ ꯌꯥꯔꯣꯏ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯅ ꯍꯦꯟꯖꯜꯂꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯕꯣꯁꯂꯤ ꯑꯃ ꯑꯣꯏꯅ ꯋꯥ ꯉꯥꯡꯕ ꯉꯝꯒꯗꯕ ꯑꯃ ꯃꯔꯛꯁꯤꯗꯒꯤ ꯈꯜꯂꯛꯄ ꯉꯝꯕ IDPꯁꯤꯡꯅ ꯍꯧꯖꯤꯛ ꯍꯟꯖꯟꯕ ꯉꯝꯗ꯭ꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕꯁꯤꯡꯁꯦ ꯍꯟꯖꯜꯍꯟꯕ ꯉꯝꯕꯒꯤ ꯃꯔꯝꯗꯤ ꯃꯔꯛꯁꯤꯗ ꯂꯩꯅꯔꯤꯕ ꯒꯦꯞꯁꯤ ꯍꯟꯖꯜꯍꯟꯕ ꯉꯝꯗꯕꯒꯤ ꯄꯥꯋꯔ ꯄꯥꯏꯅ ꯉꯝꯍꯧꯗꯕꯒꯤ ꯄꯤꯌꯥꯔ ꯂꯥꯛꯈꯤꯕꯒꯤ ꯆꯩꯊꯦꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯃꯗꯤ BJPꯒꯤ MLA ꯃꯔꯛꯇꯒꯤ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯃ ꯑꯣꯏꯅ ꯈꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯄꯨꯟꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤꯁꯨ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯈꯜꯂꯛꯏꯕ ꯃꯤꯁꯛꯇꯨꯅ IDPꯁꯤꯡ ꯍꯟꯖꯜꯍꯟꯈꯤꯕ ꯉꯝꯕ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯃꯇꯥꯡ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯖꯣꯕꯂꯦꯁ ꯑꯣꯏꯕ ꯄꯔꯁꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯜꯂꯛꯀꯗꯧꯔꯤꯕ ꯄꯔꯁꯟꯁꯤꯅ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯁꯣꯊꯔꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯄꯨꯈꯠꯄ ꯉꯝꯕ ꯑꯃ ꯈꯜꯂꯛꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯤꯜ ꯇꯧꯒꯅꯤ ꯑꯃꯗꯤ IDPꯁꯤꯡ ꯃꯌꯨ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯤꯜ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯁꯤꯃꯇꯪꯒꯁꯨ ꯔꯥꯀꯦꯁ ꯆꯨꯝꯃꯤ ꯀꯩꯅꯣꯅꯤ ꯑꯗꯨꯝꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯉꯁꯤ ꯈꯜꯂꯛꯀꯗꯧꯔꯤꯁꯦꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯤ ꯀꯅꯥꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯦ ꯃꯁꯤ ꯀꯅꯥꯕꯨ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯅꯔꯤꯕ ꯃꯤ ꯃꯃꯤꯡ ꯈꯔ ꯂꯩ ꯑꯗꯨ ꯑꯩ ꯍꯥꯏꯖꯒꯦ ꯔꯥꯀꯦꯁ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯨꯝ ꯄꯥꯅꯕꯗ ꯌꯥꯎꯅꯔꯤꯕꯁꯤꯡꯁꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯐꯖꯅ ꯑꯗꯨꯝ ꯃꯃꯤꯡ ꯄꯟꯅꯔꯤꯕꯅꯤ ꯑꯗꯒꯤ TH ꯔꯥꯙꯦꯁ꯭ꯌꯥꯝ ꯍꯩꯔꯣꯛꯀꯤ MLA ꯃꯍꯥꯛꯁꯨ ꯃꯃꯤꯡ ꯑꯗꯨꯝ ꯄꯟꯕꯗ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯒꯤ Y ꯈꯦꯝꯆꯥꯟ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯁꯣꯔꯤ ꯁꯤꯡꯖꯃꯩ ACꯒꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯡ ꯄꯟꯕꯗ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ACꯒꯤ MLA ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯃꯍꯥꯛꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯁꯨ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ TH ꯁꯩꯇꯕ꯭ꯔꯇ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯈꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯑꯗꯨꯝ ꯄꯥꯟꯅꯕꯗ ꯃꯃꯤꯡ ꯄꯟꯅꯕꯗ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯕꯨ ꯍꯥꯞꯄꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗꯗꯤ ꯑꯩꯈꯣꯏ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃ ꯐꯥꯅꯤꯡꯆꯠ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯀꯩꯅꯣꯁꯦ PRꯒꯤ ꯃꯇꯝꯁꯦ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯄꯥꯎ ꯂꯧꯗꯨꯅ ꯄꯥꯎ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯁꯣꯔꯁꯁꯤꯡ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯂꯩꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯕ CRPF ꯂꯩꯕ ꯀꯔꯤ ꯀꯔꯥ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯂꯩꯗꯅ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔꯁꯤꯡꯗꯒꯤꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯥꯎꯁꯦ ꯑꯗꯨꯝ ꯂꯧꯕꯒꯤ ꯊꯕꯛꯁꯦ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯀꯅꯥꯕꯨ ꯍꯥꯞꯀꯗꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯤꯠꯌꯦꯡꯗ ꯑꯗꯨꯝ ꯃꯈꯣꯏꯅ ꯑꯗꯨꯝ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ BJPꯒꯤ ꯂꯦꯖꯤꯁꯂꯦꯇꯔ BJPꯒꯤ MLAꯁꯤꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯕꯨ ꯍꯦꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯍꯥꯞꯄꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯗꯨ ꯇꯔꯥꯝ ꯇꯥꯅ ꯑꯣꯛꯀꯅꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯍꯥꯏꯅꯕ ꯈꯣꯠꯅꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯐꯝ ꯇꯥꯅꯕꯒꯤ ꯋꯥꯐꯝ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯈꯤꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯔꯦꯗꯅ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯖꯔꯦ ꯍꯥꯏꯔꯒꯁꯨ ngasi mifam sidista lakadar potse hojik aikhoina sum charakna sum khanbadaba ngarang si central observer ma happy bachina di tapadi ngasi se akhoi ki kar haini vote ama tawdori brabo akhoi ki BJP ki MLA sing marakta nakhoi ki marakta sigi mioi ani ohum akhoi ama ani khaleana thamajine ado haibasiki marakta nakhoi kanana karabu hapsige haina amuk hangbagi wafam mo thamgadoribra adu nahamakhaidi center na khalakani haibaneba center na khalakani akoi BJP kanogi sigi CM ogidoba mioise adu hojik si ngarang si khangudana observer ma thamakpa hapakpa na haise aswai sidadi adu portu khitang
ꯍꯥꯟꯅ ꯈꯜꯂꯝꯕꯗꯨꯗꯒꯤ ꯈꯤꯇꯪ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯔꯥꯀꯦꯁꯣ ꯍꯥꯏꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯔꯕꯔ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯚꯣꯠ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯋꯥꯐꯝꯗꯨꯃ ꯊꯣꯔꯛꯑꯦꯕ ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯅ ꯈꯟꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯤꯒꯤ ꯄꯣꯠꯇꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯤꯃꯛꯁꯨ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯦꯂꯥꯏꯁ ꯑꯩꯈꯣꯏ NPP NPF ꯑꯗꯒꯤ JDU ꯑꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯂꯣꯕꯤꯒ ꯇꯧꯅꯕ ꯈꯣꯠꯅꯕꯒꯤ ꯋꯥꯐꯝꯒ ꯑꯃꯨꯛ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯃꯨꯛ ꯊꯣꯔꯛꯑꯦꯕ ꯑꯗꯨꯅ ꯅꯍꯥꯟꯃꯈꯩꯗꯤ ꯁꯤꯒꯨꯝꯕꯒꯤ ꯂꯣꯕꯤꯒꯤ ꯀꯔꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯇꯥꯔꯨꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯔꯕꯔ ꯑꯃ ꯍꯥꯞꯄꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯈꯪꯍꯧꯗꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯁꯨꯝ ꯈꯟꯅꯕꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯄꯜꯂꯤꯕ ꯃꯤ ꯃꯃꯤꯡ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯒ ꯅꯟ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯄꯔꯐꯣꯔꯃꯦꯟꯁ ꯑꯣꯔ ꯅꯟ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯕꯁꯤꯒꯤ ꯔꯦꯀꯣꯔꯗ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ BJP ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯗ ꯂꯩꯔꯝꯃꯅꯦꯕ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯏꯔꯝꯃꯅꯦꯕ ꯑꯗꯨꯅ ꯀꯅꯥꯕꯨ ꯈꯜꯂꯒ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯃꯅꯤꯄꯨꯔꯒꯤ ꯕꯔꯅꯤꯡ ꯏꯁꯨꯁꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯑꯄꯨꯟꯕ ꯁꯛꯇꯝ ꯂꯦꯡꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯍꯧꯁꯥꯒꯨꯝꯅ ꯍꯥꯟꯅꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯕꯥꯎꯟꯗꯔꯤꯁꯤꯃ ꯀꯔꯤꯝꯇ ꯀꯥꯏꯍꯟꯗꯅ ꯂꯩꯍꯜꯂꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯗꯧꯅꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯈ꯭ꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯁꯟꯇꯥꯏꯅꯕ ꯂꯥꯛꯀꯗꯒꯦ ꯁꯟꯇꯥꯏꯅꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯟꯅꯗꯕ ꯌꯥꯔꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯟꯇꯥꯏꯅꯕ ꯌꯥꯒꯗꯧꯕ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯅ ꯌꯥꯒꯗꯕ ꯑꯗꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕꯒꯤ ꯃꯊꯧꯗꯨ ꯇꯥꯔꯛꯑꯦꯕ ꯑꯗꯨꯏꯗꯤ ꯀꯅꯥꯕꯨ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯗꯨꯅꯦꯕ ꯀ꯭ꯋꯦꯁꯟ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯩꯅꯣꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯊꯣꯏꯗꯣꯛꯄ ꯄꯥꯔꯇꯤꯀꯨꯂꯔ ꯀ꯭ꯋꯦꯁꯟꯒ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯤꯗꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯂꯥꯛꯄ ꯌꯥꯔꯤꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯀꯩꯅꯣꯗ BJPꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯆꯕ ꯌꯥꯝꯅ ꯆꯦꯠꯄ ꯑꯗꯨꯝꯕ ꯄꯥꯔꯇꯤ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ BJPꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯉꯥꯛꯅ ꯆꯠꯄ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯔꯕꯅꯤ나 ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯌꯥꯝ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯐꯝꯁꯤꯗꯩꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯕ ꯀꯩꯅꯣꯁꯤ ꯃꯤꯑꯣꯏꯁꯤ ꯀꯅꯥ ꯈꯜꯂꯛꯀꯗꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯊꯝꯈꯤꯕ ꯀꯃꯤꯠꯃꯦꯟ ꯄꯤꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯗꯥꯏ ꯑꯍꯥꯟꯕ 2017ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯩꯅꯣꯗ N ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯟꯇꯦꯟ ꯇꯧꯅꯈꯤꯕ ꯃꯤꯑꯣꯏꯁꯦ ꯑꯅꯤ ꯈꯛꯇꯅꯦꯕ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤ ꯈꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅꯣ ꯊꯣꯡꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯅꯦ ꯑꯗꯨ N ꯕꯤꯔꯦꯟꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ N ꯕꯤꯔꯦꯟꯁꯤ ꯀꯩꯅꯣꯅ ꯄꯥꯔꯇꯤꯅ ꯌꯥꯕꯗꯒꯤ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯌꯥꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯩꯗꯨꯗ ꯃꯍꯥꯛꯁꯤ ꯍꯥꯞꯈꯤꯕꯅꯤ ꯈꯟꯈꯤꯕꯅꯤ ꯍꯣꯏ ꯃꯇꯝꯗꯨꯗ MLAꯁꯤꯡ ꯃꯁꯤꯡ ꯑꯗꯨꯛꯅ ꯀꯩꯅꯣ ꯇꯧꯈꯤ ꯀꯩꯅꯣ ꯕꯤꯁ꯭ꯋꯖꯤꯠꯇ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯩ ꯕꯤꯔꯦꯟꯗ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯌꯥꯝ ꯂꯩꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒ ꯕꯤꯁ꯭ꯋꯖꯤꯠꯀ ꯀꯅꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯐꯒꯗꯒꯦ ꯃꯈꯣꯏꯅꯤ ꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯃꯇꯝꯗꯨꯗ RSSꯅ ꯑꯃꯁꯨꯡ BJPꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯣꯠꯁꯨ ꯂꯧꯋꯦꯕ ꯔꯥꯀꯦꯁꯣꯔ ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯃꯣꯠ ꯂꯧꯕꯗ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯑꯕ ꯑꯗ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯐꯒꯗꯒꯦꯅ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯃꯣꯠ ꯄꯤꯅꯈꯤ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯒꯗꯣ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ 20 ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ 22ꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦꯀꯟ 22ꯗ ꯌꯦꯁ ꯑꯗꯨꯗꯩꯗ ꯑꯃꯨꯛ ꯁꯦꯀꯟ ꯇꯥꯏꯝ ꯑꯃꯨꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯞꯄꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯑꯗꯨꯋꯥꯏꯗ ꯀꯟꯇꯦꯟꯁꯟ ꯑꯃꯨꯛ ꯂꯩꯅꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯁꯨ ꯂꯩꯔꯤꯕꯗꯨ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯕꯤꯔꯦꯟꯒ ꯕꯤꯁ꯭ꯋꯖꯤꯠꯀ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯁ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯍꯧꯕꯗ ꯈꯪꯍꯧꯕꯗ ꯍꯥꯏꯕ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯑꯃꯁꯨꯡ RSSꯀꯤ ꯂꯤꯗꯔꯁꯤꯡꯅ ꯀꯩꯅꯣ ꯕꯤꯁ꯭ꯋꯖꯤꯠꯇ ꯍꯥꯏꯈꯤꯕ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯀꯃꯤꯠꯃꯦꯟꯠ ꯅꯪ ꯀꯩꯅꯣꯁꯦ ꯕꯤꯁ꯭ꯋꯖꯤꯠ ꯅꯍꯥꯛꯁꯤ ꯅꯍꯥ ꯑꯣꯏꯔꯤ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯪ ꯀꯩꯅꯣ ꯄꯦꯁꯦꯟꯁ ꯂꯩꯌꯨ ꯑꯗꯣ ꯂꯩꯌꯨ ꯀꯩꯅꯣ ꯉꯥꯏꯌꯨ ꯑꯗꯨꯝ ꯁꯣꯏꯗꯅꯀꯤ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤꯅ ꯍꯥꯏꯈꯤꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯣꯔꯁ ꯃꯌꯥꯝ ꯑꯃꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯈꯤꯕ ꯈꯪꯍꯧꯕ ꯂꯩꯌꯦꯕ
ꯑꯗꯨꯔꯗꯤ ꯍꯧꯖꯤꯛꯁꯦ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯊꯔꯗ ꯇꯥꯏꯝ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯨꯝꯕ ꯀꯟꯇꯦꯟꯁꯟꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯃꯤꯡ ꯄꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯩꯁꯨ ꯆꯦꯟꯖꯗꯕ ꯆꯣꯡꯖꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤ.ꯍꯩꯆ ꯔꯥꯙꯦꯁ꯭ꯌꯥꯝ ꯃꯥ ꯃꯁꯥꯃꯛ ꯀꯩꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯅ ꯀꯩꯁꯨ ꯐꯟꯕ ꯆꯣꯡꯊꯣꯛꯇꯅ ꯃꯥ ꯂꯣꯕꯤ ꯇꯧꯕ ꯈꯣꯠꯄ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯎꯗꯦ ꯑꯗꯒꯤ ꯋꯥꯏ ꯈꯦꯝꯆꯥꯟ ꯃꯥꯁꯨ ꯊꯣꯏꯗꯣꯛꯄ ꯎꯗꯦ ꯑꯗꯨꯒ ꯏꯚꯟ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯃꯥꯁꯨ ꯀꯩꯁꯨ ꯇꯥꯟꯅꯕ ꯈꯣꯠꯅꯕ ꯍꯦꯛꯇ ꯂꯝꯖꯦꯟꯁꯤꯗ ꯌꯥꯎꯁꯟꯕꯒꯤ ꯋꯥꯐꯝ ꯀꯩꯁꯨ ꯑꯩꯈꯣꯏ ꯇꯥꯗꯦꯕ ꯎꯗꯦꯕ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯄꯟꯅꯕꯗ ꯁꯩꯇ꯭ꯌꯕ꯭ꯔꯇ ꯑꯗꯒꯤ ꯕꯤꯁ꯭ꯋꯖꯤꯠ ꯍꯣꯏ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯦꯛꯁ.ꯁꯤ.ꯑꯦꯝ ꯃꯈꯣꯏ ꯑꯍꯨꯝꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯤ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯂꯥꯛꯀꯗꯕ ꯄꯣꯠꯇꯤ ꯃꯃꯥꯡꯗ ꯀꯃꯤꯠꯃꯦꯟꯠ ꯑꯗꯨꯝ ꯄꯤꯈ꯭ꯔꯕ 2 times ꯑꯅꯤꯔꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯍꯟꯈꯤꯗ꯭ꯔꯕ ꯅꯥꯀꯟꯗ ꯊꯝꯕꯤꯔꯝꯃꯕ ꯕꯤꯁ꯭ꯋꯖꯤꯠ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯃꯤꯐꯝꯁꯤꯗꯁꯨ ꯃꯥꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯐꯝꯁꯤꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯕꯤ.ꯖꯦ.ꯄꯤꯅ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯀꯃꯤꯠꯃꯦꯟꯠ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯊꯥꯖꯕ ꯃꯌꯥꯝꯗꯣ ꯉꯁꯤꯁꯤ ꯄꯥꯡꯊꯣꯛꯄ꯭ꯔꯥ ꯄꯥꯡꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯔꯦꯅꯦ ꯔꯥꯀꯤꯁꯣꯔ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯀꯥꯡꯂꯨꯞ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯅꯁꯨ ꯀꯨꯀꯤ ꯖꯣ ꯀꯥꯡꯕꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯁꯨ ꯌꯥꯕ ꯑꯗꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯁꯨꯁꯦ ꯁꯣꯜꯕ ꯇꯧꯕꯗ ꯋꯥꯠꯂꯤꯑꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯅꯗ꯭ꯔꯤꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯗꯒꯤ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯌꯥꯗ꯭ꯔꯤꯕ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯃꯌꯥꯝꯁꯦ ꯁꯣꯜꯕ ꯇꯧꯒꯗꯕ ꯄꯨꯔꯛꯀꯗꯕ ꯂꯩꯔꯤꯕꯅꯤ나 ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯅ ꯌꯥꯕ ꯃꯤꯁꯛ ꯊꯤꯔꯛꯄ ꯇꯥꯔꯕꯗꯤ ꯑꯗꯨ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯗꯤ ꯂꯥꯛꯂꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯅ ꯌꯥꯕ ꯃꯤꯑꯣꯏ ꯑꯣꯏꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯑꯗꯨꯝꯕ ꯀꯩꯅꯣ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯔꯛꯄ ꯇꯥꯏꯌꯦꯕ ꯔꯥꯀꯦꯁꯣꯔ ꯑꯗꯨꯅ ꯀꯅꯥꯕꯨ ꯍꯥꯞꯄꯛꯀꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯛꯆꯨꯋꯦꯜ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯁꯔꯀꯝꯁꯇꯦꯟꯁ ꯃꯌꯥꯝꯗो ꯌꯦꯡꯂꯨꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯅ ꯑꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯃꯒꯤ ꯐꯦꯚꯔꯗ ꯂꯩꯕ ꯑꯣꯔ ꯂꯩꯇꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯋꯥꯐꯝ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯩꯈꯣꯏꯗꯤ ꯕꯤꯡ ꯑ ꯖꯔꯅꯥꯂꯤꯁט ꯕꯤꯡ ꯑꯦꯟ ꯑꯣꯕꯖꯔꯚꯔ ꯑꯩꯈꯣꯏꯅ ꯎꯖꯔꯛꯄ ꯇꯥꯖꯧꯕ ꯈꯔꯗꯣ ꯑꯗꯨ ꯁꯨꯝ ꯊꯝꯖꯕ ꯌꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤಎಂ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯕ ꯑꯃꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕꯗꯨꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯀꯟꯀ꯭ꯂꯨꯖꯟ ꯄꯨꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯈꯜꯂꯛꯏꯕ ꯑꯃꯗꯣ ꯄꯨꯝꯅꯃꯛꯅ ꯑꯣꯝꯖꯜꯂ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯋꯥꯔꯧꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩꯝꯇ ꯂꯩꯔꯣꯏ ꯍꯥꯏꯕꯗꯨꯅꯤ ꯑꯊꯨꯕ ꯃꯇꯝꯗꯁꯨ IDPꯁꯤꯡꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯌꯨꯝꯗ ꯍꯟꯖꯟꯕ ꯐꯪꯗ꯭ꯔꯤꯕꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯉꯁꯤꯒꯤ ꯐꯝꯒꯗꯧꯔꯤꯕ ꯄꯨꯡ 3ꯒꯤ ꯃꯤꯐꯝꯁꯤꯗ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯑꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯁꯣꯠꯊꯔꯤꯕ ꯀꯌꯥꯁꯦ ꯄꯨꯈꯠꯂꯛꯄꯁꯨ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯃꯥꯡꯗ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯄꯗ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯨꯒꯤꯁꯣ ꯑꯃ ꯇꯧꯔꯨꯒꯤꯁꯣ ꯈꯜꯂꯨꯕꯅ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯒꯤ ꯐꯤꯕꯝꯗꯣ ꯉꯁꯤꯁꯤꯗꯗꯤ ꯃꯗꯨꯃꯛꯇꯤ ꯇꯧꯔꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤꯁꯨ ꯂꯩꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯑꯣꯖꯥ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ